ऑनलाइन मणिपुर यूट्यूब चैनल से बेंगबीरिबा मयाम पुमनमकपु अमुक हना तराम नोक्सरी अहानबदे यामना मरुइबा पाव अमदे थमजगे लान लोइद्रे कुकी मिलिटेंट अहुम लैखिद्रे कौक्रुक्की मितै खुलसिंगदा बोम हैथरख्रे नुपी अमा वांथारकपदगी लैकन्नख्रे ngasi phawada numit cham ga taraga humdoini suraknaba manipur gi tamthiraba lan loisindabadagi sa sembasing leiruraga halakpa kuki taruk toglakpa maruti gypsy amada sakhangdabasingna lumlaga nongmai kapsilakpada ahum sire ahumna nanthokuna chenkhre haidi thaudok ase ngarang ayuk pung 3:04 rom tarakpada Imphal West amasung Kangpokpi district ki lonabada leiba ireng amasung kharam waife eni gi marakta leiba intervillage road amagi mafam amada thokibani lambi asida angobo maruti gypsy amada kuki militant tarukna sanaba asem sa singlai ruga halakpada hanadiki lumduna leiramkhiba sakhangdabasingna khanghauduna nongmai kapsinduna attack sa thakibani attack adu da gypsy adu da tonglakhiba mioi ahum thodok thokphamda sikhi gypsy adugi manungda amma amasung gypsy adugi driver seat lom thangba gari makhada amma taraga sikhibaga loinana atopa militant amana gypsy adudagi khajitang lapthokpa mafam amada sikhibani लैखिद्रबसिंगदी के पोलेम खुलदगी साइमियो टुरियन ngamilun lobum amasung langpisoi खुलदगी ngamilun kipgenni hairi akan mamong da khanghaudana satharikhi kiba attack aduda kuki militant ahum sikhibita natana makhoina tonglakhiba maruti gypsy adusu mai chakhi amoromda ngasi numtang wairam pung 3:95 rom tarakpada Imphal West ki KOUKRUKKI maningsingdagi kuki militant sing yamra bom sing Meitei khultamna kap tharkiba loinana nongmai su kablakpadagi khulngaklibasingdagi marakta khutthoknakre numidang athengwa phawbada nakal anina leptana khutthoknakhi kuki militant singna bom mathang kapsinduna pokhai halakpadagi manak leirambi KOUKRUKKI masagi sahi yankhaiga mapan rom surabi ningthaujam ongbi yumsangbi kobi nupi ama wantharpadagi khunja singna laikanaki hairi amoromda ngasi nung tin pung mariga makhairam tarakpada tera khongsangbi maningdagi kuki militant singna लाइथेल खुलदा नोंमै अमदे बम सिंग kapsilakre thaudok asida su khulngak libasingna khut hanki thaudok asig ikan kanadana nungthin pung mariga makhairom tarakpadana naran saina maningda su kuki militant singna singthaktagi Meitei Khulsingtamna nongmai kapsilakpadagi khulngak pasingna su handuna khutthoknaki aduga numidang pung 8 yang khairom tarakpadana moirang PS ki manung chanba phubala maningi lengang khulda su kuki militant singna nongmai maru khara Meitei Khulsingtamna kapsilakhre hairi adum oinamak ayukki thaudok asin nattaba atai thaudok singadi misimina yawbagi pau leikhidre hairi amoromda ngasi ayuk irong amasung khabam wifi khulgi marak thokiba thaudok adubu kotu committee on tribal unity na yaningda phongdok union home ministry da thamoi sokna yengsinba mathau tai tampaki district singda disturb area Laothokhre armed force special power act chanhanba mathau tai haina phongdorakli ITLF indigenous tribal leaders forum nasu ngarangi thaudok adubu yaningda phongdokpaga loinana kuki jo tribals me thadagi haukibu irang adu nemthanduna state asida shanti hanjilhana ba hotnaringai dinga sigi thaudok asi thorakibani hairi central government asu asigumba thaudok sing asi makhatana थोरकपदगी थिंगनाबा आर्म फोर्स स्पेशल पावर एक्ट असि तंपाकी मफम सिंगदा अमुक हन्ना चतहनबियु हाइना ITLF की सेरोन अमना हाइरी अदुगा मथंगी अपडेट असिना कुकी नुपी अमा मैरा पाइबिसिंगना कनख्रे लोकटाक प्रोजेक्ट की लोअर कोम कैराप खुलदगी हौजिकना कोम फुरुपता युम पालिबि कुकी जो नुपी अमा बिष्णुपुर म्युनिसिपल काउंसिल वार्ड नंबर 20 lamlong hing chothe village ta leiba mahaki mapam da ngasi ayupung taraga mathoiram helakpa adwaida changlakpa maira paibisin wahang pong chatharba matungda ngasi numdang oiram pung taruk rom tarakpada lower kom kairakpi chief amadi nupi adugi mapuroibada tekta kaidana kusinakre ngasi gi thaudok adu kuki jo nupi jau taraga taret mapuroiba andrio kom lower kom kairak tagini haiba nupi asi yamna singnaningai oiba mawongda lamhan pi chothe khulda matomta lakpadagi lambida mafam aduda khulngakliba maira paibisingna kadaidagi lakpano kari phurupno haibna chingbu wahang hanglaba matungda village volunteer singda amadi chothe khulgi mioi singda paupikhi adugi matung miyamna wahang pong tawki hairi madudagi Jenny Jau hairiba nupi asina mahaki chahi asigi June thada loktak project ki lower kom kairapta leiba nupa amada yum palle herakpadagi miyamna lower kom kairap ki chief amadi mahaki mapuroiba adu chothe village ta laknaba paupikhi kanana athengbada lower kom kairak pi chief amadi mapuroiba Andrew laklaba matungda nupi adu tekta kaida
Village volunteer amadi maira paibi singna khusinaki nupi adu khusinakre haiba pauta badagi manipur gi tongan tongan mafam dagi lakpo khoisaunar ba miyamna nupi adugi mi leinadraba mapamgi yum ani Meithakre ngasi gi thodok adu asoka pandi yahodre yum Meithaba adugi pau phangba dagi Bisnupur police station gi OC amadi makataba police sing lakhibaga loinana Bisnupur fire service laktuni yum ani adu kanana bu hotnaki adubu yum ani adugi Saruk ayam bachakre ngasi thodok adugi matang da Meitei gi village volunteer amana medada hai maira paibi ima singna nupi asi phajinduna thamle haibigi pau phangbadagi sothe village ta sanglakpani nupi asi digi wahang pahung tawbada maki nupa kom phurupki NGO da saunabadagi lakpani haina khumlakhi maki paukhum taraba matungda maki mapuroiba amadi village chief ta paupi ruba matungda tekta kaidina khusinakre hairi thodok adugi matang da lawar kairapki village chief Serto adom kom na hai ngasi maira paibi amadi village volunteer sing nam haki kom phurupta yum palabi chothe kuldagi jaunupi ama tekta kaidina kusinarakpa asigi tamakta thagachari ekhoi kom phurup asi yamna pikpa aduga problem di yamna thokpa phurupni adu Meitei sin inau sin ngakpiduna thambiba asigi tamakta thagachari ngasi thodok adugi matangda Bisnupur municipal council ward number 12 ta leiba lamlang hupi sothe village authority gi secretary apring sothe na hai ngasi thokliba thodok asi yamna angak pofawi hojik manipura thokliba kang kirang asi horakpadagi sothe khul asida leiba kuki sing chatkhinaba haibadagi chatnakhre khul asida kuki jogi yum lei makhoi mafam asida thodok tuna chatnakhrebani ngasi khang khangaudana Jenny hairiba nupi asi lakpasi khul asigi miyoi singdi khanghaudre adubu village volunteer singna thengna rukpadagi sothe village authority da pau pibi pugi damakta khangbani adudagi Meitei isin inau singna khut phawba thadana wahang pahung tawraba matung da lower kom kairap ki chief amadi mapuroiba kauraga khusinnabani matung da su wari sanaduna lamdam asida tangdu leita puraknaba hotna minasi haiki aduga mathangi update amadana Kuki sing Meitei Pangalgi Yeknabani Haina Ammpco na Laothokhre Kuki sing na Meitei Pangal da thengkhong kayarak ta sathrakliba phuba cheibagi thawong kayabu yaningda phongdork paga loinana Kuki sing asi Meitei Pangalgi Yeknabani Haina all Manipuri Meitei Pangal clubs organization Ammpco na Laothokhre Imphal East district ki hata da leiba Ammpco gi office ta pawmi sing ga unaba amada organization asigi president FM Manowar Alina Hai Manipuri Police ta sub inspector oiba Sabir Ahmad Apokpa Nawaz Sahid bu Kuki militant ni singnaba singna Surasanpur da hat ke haibagi matagum tamthina purakpagi Pangal phurup nakana mong da kandem tawi hajik thokliba kanglup anigi irang amasung makata na thokliba thokaringdeba thodok sing asida Meitei Pangal nakana gi sumisang sangdana themjinnaba haukiba tha mari helaklaba asida thawai haksang yauna hora dunatan lakibani masida purup asigi miyoi kaya su asoka panangba amadi sining sitta hinghoba yaukhrabani asigumba serek asida handakta Surasanpur da Manipuri police ta SI oina posting taba Meitei Pangal muslim amabu hat ke haibagi matagum tamthina purakpa amadi haksinna lawi ngasi phawda Kuki silinau sina sangsilagliba khongthang asi tasengna Manipur dagi tongan tage haina oithokloi taba khongthang asi lali natraga summi haiba khaknatana nakal amata langi Misang sangba laikide adu Meitei Pangal da khut thaba hauраklabani na makhoida yenglamliba mideng adu amuk hongdoklaga yeknaba amagum yengloidaba kai maram leite hojikti lan asi kanana sumi kanana lale haibadu Kuki singna sathakliba thawong asina sabsana mayek singna khangba ngamle Kuki singna Meitei Pangal da onsindana khut tharakliba si handaki asina ahan banate mamang da su Meitei Pangal singna namna khundaba kuktagi thong amada pokhai handuna Meitei Pangal ani soinai hankibada natana yung kaya sumai thadok pikhrabani Kuki singna Meitei Pangal da sathrakliba thawong asi yeknaba amagum khallaga chatharakpani haina lawi maram asina Meitei Pangal na su makhoibu yeknaba oina khalloidabagi maram leite siraba tanja asida Kuki singna chatharakliba lan asi Meitei phurup khaktanate Manipur da pun leiminari phurup khuring maktani haibasi mayek senglagle makatana Kuki singna lamdam asigi Meitei Pangal singda ka henba thong chatharaklabadi Meitei Pangal singna tumina yengduna leithoklaroi makhoigi mathakta Meitei Pangal singna akanwa firep lawrakani lamdam asida khundaminariba amadi nungsi chanana leiminariba phurup asina mafam sinba thungbata ing tappa hanjilaknaba paujin piringai cherak asida asigumba thong chatharakpa asida khangbu ngamdabana Kuki singbu Meitei Pangal Yeknabani haina Laothokhre haina sum mahakna makhat tana phongdoki ngasi pangthokiba pawgi mifam aduda Pangal students organization gi president Farid
बोगी मयूम अमदी अतई मियोई कयासु सरुक याखि हाइरि वीडियो से येंगबीबगीदमक्ता मयाम पुमनमपु अमुक हन्ना थागतचरी अनौब अपडेट कीदमक्ता ऑनलाइन मणिपुर यूट्यूब चैनल असुबु सब्सक्राइब तौबिरमु थैंक यू सो मच।